BJP की मिटई MLA सिंह सरुक यादुना गुवाहाटी दे थदौ हुन फेस्टिवल पांगथोखरे BJP की MLA सिंह सरुक यादुना थदौ कम्युनिटी की नाट की ओइबा थदौ हुन फेस्टिवल 2025 ngarang गुवाहाटी दा रुकुमनी नगर ऑडिटोरियम दा पांगथोखरे थदौ ट्राइब की कल्चर बु मेक सेंग उलिबा आइकॉनिक ओइरबा फेस्टिवल अदु थदौ कम्युनिटी की सकनाय रबलु सिंगबा कया सरुक याखी लोइननो फेस्टिवल अदु द मखाता न मणिपुरी कल्चर एंड डाइवर्सिटी कया सुट की फेस्टिवल अदु द सरुक याखी बा बीजेपी की मिटई MLA सिंह अदु दि बिष्णुपुर केंद्र की MLA गोविंदास कंठौजम मोइरांग केंद्र की MLA थोंगाम शांति कक्सिंग केंद्र की MLA मयंगलंबम रामेश्वर खुराई केंद्र की MLA एल सुसिंट्रो लमलाई केंद्र की MLA KH इबोमसा लोइनना नुंगबा केंद्र की MLA दिंगांगलुंगांग मै सरुक याखी थदौ कम्युनिटी इंटरनेशनल थदौ इनपी मणिपुर अमसुंग थदौ स्टूडेंट्स एसोसिएशन जनरल हेडक्वार्टर नसिंदुना पांगथोकिबा फेस्टिवल अदुदा कार्बी आंगलोंग डिमसा हासाउ ऑटोनोमस डिस्ट्रिक्ट अमसुंग NC हिल्स of Assam gi thadau community sing saruk yaki festival asi thadau gi cultural identity bu masak tak pakak tan tribe sing historical amati ethnic root sing bu amuk nahuna na ning sing bagi platform amas oiri thodom adu da ngang laduna thadau community gi lucing ba amuk oiri ba BJP ki makok thong bu lucing ba Michael lamjathang haukip na phongdo ki bada Manipur gi thadau tribe asi Kuki community gi karigum ba amata tamari leina de thadau amasung Kuki ani gi marakta ethnic connection laihanba manbu wafam amata thadau community ne yabang amloi thadau tribe asi Manipuri yelho purup amani purup asi gi yamna mayek sengba cultural amasung ethnic identity laizai aikoi gi heritage tradition amadi history asi yamna unique oiba amani haiki festival adu da nat ki jagoi isai amari thadau gi artifacts sing miyam da utpaga loina na social political amadi cultural aspiration gi matang da khanna nainaba mpham su pangthoki MSA की वरी सानबा थौरांग इंडिया लंगा की ताटनी कोकोमी Ministry of Home Affairs na Kuki zo amasung mitei CSO singi marakta ngasi Delhi da wari sanana siliba thorang ase handak Parliamentary Union Home Minister Amit Shah na Manipuri wathok ke horak phambu semjin sajillaga miyambu lana lamjing ba wafam kupsina na hot na India government gi tatni haina coordinating committee of Manipuri integrity kokomi na phongdorakli kokomi gi IPR subcommittee convener Laikram Jenta na thadorak paserol amana hai handak Parliament Manipur da President Run Thambagi ayaba longna bakhanna the Union Home Minister Amit Shah na Manipuri wathok asibu mitei bu ST list sanhanna bugi matangda High Court na direction ama piru badagi Meitei amasung Kuki community ani gi marakta tokpa ethnic conflict amani haina Manipuri wathok ke asumba horak pambu lan na lamjing khiba adubu achumba malhanna Ministry of Home Affairs Delhi da wari sanana ba thorang asi lokhat pani maram asina sin Kuki Mizo Zomi Mar group ki mihut sing amasung mitei CSO sing gi marakta wari sanana ba thorang toriba asi kokomi gi oiradi saruk yabo ngamloi kumja 2005 की इंडिया लेंगक ना सस्पेंशन ऑफ ऑपरेशन सु की मिंगदा योगतुना थमलिबा सिन कुकी नार्को टेररिस्ट सिंग मर्सनरी फोर्स सिंग नत्रगना ग्रुप सिंग असिगी खुथांग द इंडिया गवर्नमेंट ना सथरप प्रोक्सी वार नि हाइबसि कोकोमी की ओइनदी मणिपुर की क्राइसिस असि हेक हौरकपदगी फोंदोक्तुना लाकपोनी अदुबु क्राइसिस असिगी असेंग बहरक फंबु लोसिलगे यूनियन होम मिनिस्टर न मियामबु लाना लमजिन खिबा लाइबक्तिबनी मिनिस्ट्री असिग ऑफिशियल सिंगी ममांग द इम्फाल द उनखिबा अमदि पांगथोकिबो मिफम गवर्नमेंट ऑफ इंडिया असि न्यूट्रल ओइबा असंबा मेडिएटर अम नते थोकलिबा कॉन्फ्लिक्ट असते यावरिबा एक्टिव पार्टी अमनि हाइना मयेक सेंगना खंगनख्रे मसिगे सेंगलाबो फम असिबु खंगदना पीस इनिशिएटिव खुदिंग ममिंग ममांग होबा थौरांग ओइगनि हाइना सु कोकोमिना फोंदोरकली Zero lasina makata raduna Manipuri gi violence asi hek horokpadagi ngasi pabu India government na puksel sengna crisis asi loisinna ba kongtang ama pabu laukhat kiba leitri ahoina dum irang asi sagalakpa sing mayok na naba hotnabagi mahut separatist elements sing asi da lana thajaba pibaga loina makhoibu lana sogatuna leiri ta sengna sin Kuki separatist elements sing the government of India na lan thajaba sing piriba amati lon na makhoibu sogatliba asi hek leptriba pabu crisis asi adumuk makha sangthaduna laikhigani hairi India government ahan badal lamdam asida terror free environment ama sagatlaba amadi narco terrorist sing sathriba thawrang asi lefalaba matung sin Kuki Mizo Zomi Mar amasung Thadou community gi misam miyamga wari sanaba thawrang lokhat piyu maduna tana CSO sing gi marakta wari sanaba kanaba purakloi militant faction sing khulai Thadou anbana tragana makhoi gi mathakta rule of law charaiba haiba CSO sing na ngambanate one thok leiba civilian dialogue amagi damakta darkar leiba condition sing sem haiba si India government gi tawphom thokpo mathoni Manipur gi territorial integrity kahenna thamba amadi indigenous heritage ngak sen ba achumba well phanghanba amadi
matam supagi santi lehen bahaiba pirep asida kokomigi oina ahongba leite hairi loinana wahan thok leiba dialogue amagi damakta ahanba de state asida mapung phana rule of law lehen biu su group yamna singi hostile element pumnamak neutralize tawgadabani lana lam khopsin na hotnariba amadi haibeda blockade toriba sin kuki militants sing yauna shanti gi thaurang ta ep pirak pasingi mathak ta sabsaba action lokatlu home minister na march ni pandagi manipur lampi pumbada free movement ohengani haiki wofam thabuk to ontogu union home minister gi wofam sing thawoidaba sing phaduna sairak piu masigi mathak ta athing balaitaba cross border illegal immigration sin kuki narco terrorism network sing amadi separatist agenda sing asina manipuri crisis ki asing bahura phumni haina khangadabani su group ki lusing basing loinana makhoi gi wangang lusing bu direct engage to godabani haina su India government na demand tawragli Organization Fox ki acting president BM Yai Masa amasung amadi loop asigi wangang loi haisnam James Saruk Yari Kukizo community ki Meitei Zomi council ki chairman and Bumson Nauluk secretary Paunenlan Kuki Ntte Manipur ki president Ajang Khongsai Kukizo council ki chairman Helen Thang Thenglet United Joe organization ki president Thangzamang Mar Ntte ki president Rose Infimet amasung Political Advisory Committee ki Secretary David Buhari Saruk Yari hairi panbe abadi hanak pangthoki parliament from the Union Home Minister Amit Shah na Manipuri conflict asigi waroi sin purakna center na Meitei amasung Kuki community ki mamang da tongan buwari sanabagi tabuk sa tabaga loinana community ani gi marakta athuba matam da punna wari sanana ba thaurang tawri haina phongdok palai lamgi hu da Kuki singna koncha khulgi ningthau yauna khunja kaya tamthina furamle Kangpokpi district ki Laimakong police station ki manung sana konsa khul ngasi Kuki khulai pa sing laktuna lamgi wahu ga mari lainana konsa khul gi ningthau yang khunja kaya tamthina puram badagi laikan nakre Kuki singna tamthina puram badagi konsa khul gi ningthau amadi chairman yauna soktuna rimsauna tongan ba health center sing da laikan nakre soklaba sing adudi khul gi ningthau amsan abon mai sahi yangkhai manga apok pa laikidruba alempu abon mai amasung village chairman adam deden mai sahi nifuga manga apok pa Kombo dirin mai kawi presna phangwa pawda thodok adu ngasi numit yumba matung pungkhai amorom tabada thokibani konsa khulgi kunja singna konsa khul amasung faizang village ke marakta leiba sarukta yumpham thonana ba leiba kotuna semlingai da harautel lailon wifi Kuki village amadi faizang Kuki village yauna akoibada leiriba yamraba Kuki kunja singi makuta khulai pairaga laktuna makhoi gi lamni haiduna phuba horakhibani Thadou Kuki Pao Phangba security forcing sanction duna asok pasing lei makung army headquarter fawba puthok matung khunja sing rims hospital da amuk pukhalak tuna laikan nakibani Kuki sing na matik saba khulai sing pai duna laktuna pusaiba gi thabuk adu sa takibani Thadou da ka hena soklab khunja ani rims ta hojik laikan nari adu gamioi nipa na khurkhul PIC da hojik leing sathari hairi asok pasing yengsinba lakiba rongmai naga council imphal gi vice chairman aton gangbai na pawmi sing da phungdokibada wakal khan mangamdaba amadi Matawgum Kuki singna itattatana khut tharaktuna laman khumbagi film da laklabadi pamdaba soba lanjau ama thoklak payabagi film ama da lakani maram asina pamdaba thodok sing thoktringai da wakan khanda duna lefobuna chumgani mamang da sungasi gi thodok asigumba anirak thoki ba laikre hojik iramdam asida thokliba furup ani gi lan asi khara nemtabagi mami tarak laga nahunana amuk horakpagi mami tarakpa asi yaningde rongmai naga council gi maikei digi ngasi gi thodok asi akan mamong da condemn tawi kokomi gi thomi sing amadi social activist asang kasar su soklaba mioi sing yengsin ba laki amaromda ngasi gi thodok adu bu konsa khul village authority na akan mamong da condemn tarokli serol amada Kuki khulai paiba sing misam yam saraga makhota apaba khulai sing pairaga laktuna konsa khulgi khunja sing butam thina furam khibani Kuki khulai paiba sing misam khunja sing phusai bagi
puk sathaba aduda laimakhong police station gi SI kamgin wifi na lusingwa police personnel sing tumin na yengduna laibagi mathakta kuki khulai pai basing bu saugatli haiba maral sirakli ngasigi tawdok aduga mari lainana konsakul village authority na SI kamgin wifi thabuk dege suspend tawda bani sabsaba logi oiba thabuk yaudana konsakul area curfew hekta thamjinbagi damakta kangpokpi district magistrate Mahesh Chaudhary gi mathakta disciplinary action logadabani kuki singna faduna pukhiba khunja sing athubada thigadabani loinana district asigi administrative official sing amasung militant elements sing gi marakta lainariba mari asigi matangda high level inquiry tawgadabani haina demand torukli nakal amaramda kangpokpi district cycle subdivision manung sanba Kazanga village ta yum tara rom kuki khulai pai basing na mai tharam le thodok ase thasi gi ahum ge nungtil pung ani rom ta bada thoki bani hairi kari marem gi yum sing adu mai tharam li bano haiba sabsaba khangdra basu balpa bung kuki village ta gi nongmai amasung yotek thangtek pai ba kuki kunthra ni pu rom na thawung adu sa tharam bani hairi mai thadok pikraba khul adu marang naga phurup na khunda ba mafam ni Thadou aduda yum tara rumai ni tumna sakpada gi sauna ama anta thokre loina Thadou adugi matangda tumen khulel gi sifki maike gi kangpokpi police ta FIR ama register tawbuga loina balpung kuki village ki scenery bu musing phagat naba taksin khre haidi